ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯋꯥꯔꯤ ꯂꯤ ꯈꯣꯡꯒꯨꯜꯂꯤꯅ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯆꯠꯊꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯋꯥꯔꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ pothapam@gmail.com ꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯃꯥꯇꯣꯟꯒꯤ ꯁꯔꯩ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯘꯨ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯤꯡꯌꯥꯗ ꯁꯤꯡ ꯆꯟꯕ ꯆꯠꯇꯨꯅ ꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯔꯘꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯌꯥꯔꯝꯃꯤ꯫ ꯔꯘꯨꯒꯤ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯅꯗꯤ ꯃꯄꯥꯕꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯕꯨ ꯊꯦꯝꯂꯗꯨꯅ "ꯏꯆꯥ ꯊꯣꯏꯕꯤ, ꯄꯥꯕꯨꯡ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯇꯣꯏꯅꯦ꯫ ꯄꯥꯕꯨꯡꯅ ꯍꯜꯂꯛꯄꯗ ꯏꯆꯥꯒꯤ ꯂꯥꯏꯙꯤ ꯑꯆꯧꯕ ꯂꯩꯔꯛꯇꯣꯏꯅꯦ꯫ ꯄꯥꯕꯨꯡ, ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯂꯥꯏꯙꯤ ꯑꯆꯧꯕ ꯂꯩꯕꯤꯔꯛꯇꯣꯏꯔꯥ?" "ꯍꯣꯏ ꯍꯣꯏ, ꯏꯆꯥꯒꯤ ꯂꯥꯏꯙꯤ ꯑꯆꯧꯕ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯂꯩꯔꯛꯇꯣꯏꯅꯦ꯫" ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝ ꯍꯔꯥꯎꯔꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯆꯩ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯘꯨ ꯊꯕꯛ ꯆꯠꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯥꯎꯗ ꯐꯤꯔꯣꯜ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯔꯘꯨꯅ ꯃꯆꯥꯅꯨꯄꯤꯒ ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯤꯔꯛꯄ ꯈꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯁꯨ ꯔꯘꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯔꯘꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯁꯨ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯕꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯍꯤꯛꯅ ꯍꯤꯛꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯨꯁꯨꯝꯒꯤ ꯃꯃꯥ ꯑꯗꯨ ꯐꯃꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯧꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯀꯨꯁꯨꯝꯒꯤ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯔꯘꯨꯁꯨ ꯂꯥꯡꯐꯩꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯟ ꯍꯦꯛ ꯆꯪꯂꯛꯄꯗ ꯃꯤ ꯃꯌꯥꯝ ꯇꯤꯟꯗꯨꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ "ꯏꯅꯥꯎꯇꯣꯟ, ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ?" ꯅꯨꯄꯥꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯔꯘꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯁꯨ ꯃꯄꯥꯕꯨ ꯂꯥꯛꯄ ꯎꯕꯗ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯄꯥꯗ ꯅꯤꯡꯉꯥꯏ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯔꯘꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯑꯋꯥꯕꯅꯦ ꯔꯘꯨ ꯈꯪꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯆꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯔꯛꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯔꯘꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯔꯘꯨꯗ ꯌꯦꯡꯗꯨꯅ ꯀꯞꯅꯔꯛꯏ꯫ ꯔꯘꯨꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯔꯘꯨ ꯃꯆꯤ ꯃꯆꯤꯗ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯇꯥꯈꯤꯅꯤ ꯈꯟꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯁꯨ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯘꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯕꯤꯔꯒꯗꯤ ꯑꯋꯥꯕ ꯋꯥꯈꯜꯁꯤꯗꯒꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯔꯘꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯅꯆꯥꯁꯤꯒꯤ ꯈꯟꯗꯨꯅ ꯅꯪ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯣ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯘꯨꯁꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫
ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯅ ꯍꯔꯥꯎꯔꯗꯨꯅ ꯔꯘꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯕꯤꯔꯝꯃꯤ꯫ ꯔꯘꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯃꯥ ꯑꯃ ꯂꯥꯛꯂꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯏꯃꯥ ꯀꯧꯕ ꯐꯪꯖꯔꯅꯤ ꯈꯟꯕꯗ ꯃꯊꯃꯣꯏ ꯄꯦꯟꯅ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯔꯘꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯆꯦꯀꯣꯜ ꯅꯥꯀꯣꯟꯕꯤꯌꯨ, ꯏꯆꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯕ ꯌꯥꯔꯣꯏ, ꯏꯆꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯄꯣꯛꯇꯕꯒꯤ ꯐꯠꯇꯕ ꯂꯤꯆꯠ ꯑꯗꯨ ꯆꯠꯂꯛꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯘꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯁꯨ ꯏꯟꯖꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯅꯣꯝꯂꯛꯇꯨꯅ ꯔꯘꯨꯒꯤ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯘꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯗꯤ ꯃꯥꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯔꯘꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯘꯨꯒꯤ ꯃꯃꯥꯡꯗ ꯀꯨꯁꯨꯝꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯂꯨꯅ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯀꯨꯁꯨꯝꯅꯁꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥꯒꯨꯝ ꯏꯃꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯀꯨꯁꯨꯝ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯕꯗꯨ ꯐꯥꯔꯛꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤꯗꯤ ꯀꯨꯁꯨꯝꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯄꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯔꯘꯨꯒꯤ ꯃꯃꯥꯡꯗꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯎꯠꯊꯣꯛꯇꯅ ꯑꯐꯕꯇ ꯁꯥꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯊꯃꯣꯏꯗꯗꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯀꯌꯥꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯔꯘꯨꯅ ꯍꯌꯦꯡꯗꯒꯤ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ, ꯏꯆꯥꯕꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯅꯃꯥ ꯅꯆꯥ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯘꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯄ ꯐꯪꯂꯅꯤ ꯈꯟꯕꯗ ꯃꯊꯃꯣꯏꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯅꯗꯤ ꯃꯄꯥꯕꯨ ꯆꯠꯍꯟꯅꯤꯡꯗꯕꯒꯤ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯖꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯊꯥꯗꯣꯛꯂꯝ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯅꯨꯕ"꯫ "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀꯨꯁꯨꯝ, ꯄꯥꯕꯨꯡ ꯀꯨꯏꯅ ꯂꯩꯔꯛꯂꯣꯏ, ꯅꯃꯥꯇꯣꯟꯒ ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ"꯫ ꯔꯘꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯀꯨꯁꯨꯝꯗ ꯌꯦꯡꯂꯛꯏ꯫ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯍꯥꯏꯕꯒꯤ ꯐꯠꯇ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯔꯘꯨꯒꯤ ꯃꯃꯥꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯅ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯔꯘꯨ ꯂꯥꯡꯐꯩꯗ ꯆꯠꯅꯕꯒꯤ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯅꯕꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯘꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯃꯄꯥꯕꯨꯡꯅ ꯆꯠꯈꯤꯕꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯀꯨꯁꯨꯝꯅ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ, "ꯍꯦ, ꯁꯦ, ꯄꯨꯜ ꯑꯁꯤ ꯄꯨꯔꯒ ꯏꯁꯤꯡ ꯁꯠ-ꯁꯠ ꯁꯣꯛꯂꯛꯎ, ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯕꯅꯤ, ꯑꯗꯨꯒꯅꯦ ꯁꯤꯗꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯨꯗꯣꯛꯎ, ꯑꯗꯨꯒ ꯑꯥꯗꯒꯤ ꯀꯨꯕꯤꯁꯤꯡ ꯑꯁꯦ ꯃꯈꯣꯡ ꯌꯥꯟꯊꯣꯛꯎ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯍꯦꯛ ꯇꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯄꯤꯖꯔꯣꯏꯗꯕꯅꯤ ꯈꯪꯉꯨ"꯫ ꯀꯨꯁꯨꯝ ꯇꯩꯔꯤꯕ ꯋꯥꯏ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯄꯨꯜ ꯑꯗꯨ ꯄꯨꯗꯨꯅ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯏꯁꯤꯡ ꯄꯨꯜ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯏꯁꯤꯡ ꯑꯗꯨ ꯆꯥꯛꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯊꯝꯂꯝꯂꯒ ꯐꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯊꯣꯛꯀꯦ ꯇꯧꯕꯒ ꯃꯃꯥ ꯑꯇꯣꯝꯕꯤꯅ, "ꯍꯩ, ꯐꯤ ꯁꯨꯕ ꯂꯥꯏꯔꯤ, ꯁꯤꯡꯁꯦ ꯍꯥꯟꯅ ꯈꯥꯏꯗꯣꯔꯛꯈꯣ, ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡꯅꯤ, ꯁꯠ-ꯁꯠ ꯈꯥꯏꯗꯣꯔꯛꯎ"꯫ ꯀꯨꯁꯨꯝ ꯁꯤꯡ ꯑꯗꯨ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯁꯤꯡ ꯑꯗꯨ ꯈꯥꯏꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯐꯤ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥꯇꯣꯟꯅ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯀꯣꯕꯤ ꯃꯈꯣꯡꯁꯤꯡꯁꯤ ꯌꯥꯟꯊꯣꯛꯎ ꯍꯥꯏꯔꯨꯕꯒꯤ ꯐꯤ ꯁꯨꯕꯁꯤ ꯍꯧꯖꯤꯛꯇ ꯀꯥꯔꯛꯂꯤꯕꯅꯤꯅꯦ, ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯁꯥꯖꯠꯁꯤ ꯁꯤꯈꯤꯕ ꯅꯃꯥꯗꯨꯅ ꯇꯝꯕꯤꯔꯝꯕ꯭ꯔꯣ ꯍꯥ"꯫ "ꯏꯃꯥꯇꯣꯟ, ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯈ꯭ꯔꯕ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯏꯃꯥꯕꯨꯗꯤ ꯄꯟꯕꯤꯒꯅꯨ"꯫ "ꯏꯁ, ꯄꯜꯂꯦ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯁꯤꯕ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣꯅꯦ ꯅꯪꯁꯨ,
ꯃꯤꯔꯦꯝ ꯅꯪ ꯊꯥꯛꯄꯗ ꯋꯥꯔꯤꯅꯦꯍꯦ꯫ ꯃꯃꯥꯇꯣꯟꯅ ꯀꯨꯁꯨꯝꯕꯨ ꯃꯁꯝ ꯐꯣꯏꯕꯤꯗꯨꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯁꯨ ꯃꯈꯨꯠ ꯍꯟꯕ ꯉꯝꯖꯗ ꯃꯃꯥꯇꯣꯟꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯀꯨꯁꯨꯝꯒꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯇꯥꯗꯪꯈꯩ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯏꯁꯤꯡ ꯄꯨꯜ ꯑꯗꯨ ꯀꯨꯁꯨꯝꯗ ꯍꯩꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯀ ꯑꯃꯠꯇ ꯄꯤꯖꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯁꯨ ꯁꯨꯃꯥꯡꯗ ꯀꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯥꯇꯣꯟꯅ ꯀꯨꯁꯨꯝꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ, ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯅ ꯉꯥꯡꯕ ꯁꯛꯄ ꯇꯧꯔꯝꯃꯤ꯫ ꯀꯨꯁꯨꯝꯁꯨ ꯃꯃꯥꯇꯣꯟꯒꯤ ꯁꯔꯩ ꯑꯗꯨ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯆꯔꯝꯃꯤ꯫ ꯄꯥꯕꯨꯡ, ꯅꯆꯥꯁꯦ ꯏꯃꯥꯇꯣꯟꯒꯤ ꯁꯔꯩꯗ ꯌꯥꯝꯅ ꯋꯥꯔꯦ, ꯌꯨꯝꯗ ꯍꯜꯂꯛꯂꯣꯕ꯫ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗ꯭ꯔꯕꯣ? ꯄꯥꯕꯨꯡ, ꯌꯨꯝꯗ ꯍꯜꯂꯛꯂꯣꯕ꯫ ꯀꯨꯁꯨꯝ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯨꯁꯨꯝꯕꯨ ꯊꯤꯅ ꯇꯧꯕꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯨꯁꯨꯝꯒꯤ ꯋꯥ ꯀꯌꯥ ꯉꯥꯡꯂꯨꯔꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯐꯠꯇꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯃꯥꯅ ꯊꯣꯛꯄ ꯈꯨꯝꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒ ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ ꯀꯅꯥꯁꯨ ꯃꯥꯟꯅꯔꯝꯗꯦ꯫ ꯀꯨꯁꯨꯝꯅ ꯍꯋꯥꯏ ꯃꯈꯣꯡ ꯁꯣꯝꯂꯤꯉꯩꯗ ꯃꯃꯥꯇꯣꯟꯅ, "ꯍꯩ, ꯁꯤꯗꯒꯤ ꯂꯥꯁꯤꯡ ꯃꯌꯥꯝꯁꯦ ꯐꯖꯅ ꯃꯟꯊꯣꯛꯂꯒ ꯂꯪ ꯅꯥꯏꯒꯗꯕꯅꯤ꯫ ꯂꯥꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯂꯪ ꯅꯥꯏꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯍꯦꯛ ꯂꯣꯏꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯈꯪꯉꯨ"꯫ ꯀꯨꯁꯨꯝ ꯂꯥꯁꯤꯡ ꯃꯌꯥꯝꯗꯨ ꯐꯧꯔꯥꯗ ꯍꯩꯗꯣꯛꯂꯒ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯃꯟꯊꯣꯛꯇꯨꯅ ꯂꯪ ꯅꯥꯏꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯥꯁꯤꯡ ꯃꯌꯥꯝꯗꯨ ꯂꯪꯁꯨꯝ ꯅꯥꯏꯔꯝꯕꯗꯒꯤ ꯋꯥꯔꯗꯨꯅ ꯀꯨꯁꯨꯝ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯅ ꯆꯪꯂꯛꯄꯗ ꯀꯨꯁꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯥꯕ ꯕꯥꯇꯤꯜ ꯑꯃ ꯄꯨꯔꯛꯇꯨꯅ ꯀꯨꯁꯨꯝꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯁꯝ ꯑꯗꯨ パꯏꯗꯨꯅ ꯊꯣꯡꯖꯤꯟꯗ ꯃꯔꯥꯏꯕꯛ ꯑꯗꯨ ꯌꯥꯝ ꯇꯨꯝꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯩꯁꯤꯜꯂꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯇꯨꯅ ꯂꯥꯛꯇꯅ ꯁꯨꯃꯥꯡꯗ ꯏꯟꯊꯔꯝꯃꯤ꯫ "ꯈꯪꯕ꯭ꯔꯗꯣ ꯅꯪ, ꯌꯨꯝꯁꯤꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ꯫ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯂꯩꯔꯨꯆꯣ꯫ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧ"꯫ ꯃꯃꯥꯇꯣꯟ ꯑꯗꯨ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ "ꯏꯃꯥꯇꯣꯟ, ꯏꯃꯥꯇꯣꯟ, ꯑꯩ ꯂꯥꯜꯂꯦꯕ, ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯕꯨ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ, ꯏꯃꯥꯇꯣꯟ"꯫ ꯀꯨꯁꯨꯝ ꯀꯞꯇꯨꯅ "ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤꯌꯨ" ꯍꯥꯏꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯃꯃꯥꯇꯣꯟꯕꯨ ꯀꯧꯖꯩ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯗꯤ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ "ꯏꯃꯥ, ꯅꯆꯥꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯦꯕ꯫ ꯏꯃꯥꯇꯣꯟꯒꯤ ꯁꯔꯩꯗ ꯅꯆꯥꯁꯦ ꯌꯥꯝꯅ ꯋꯥꯔꯦ"꯫ ꯀꯨꯁꯨꯝ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯃꯥꯡꯒꯣꯜ ꯃꯆꯤꯒꯤ ꯎꯈꯣꯡꯗ ꯉꯥꯗꯨꯅ ꯐꯝꯂꯒ ꯄꯦꯟꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯋꯥꯔꯗꯨꯅ ꯎꯈꯣꯡꯗ ꯉꯥꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯘꯨ ꯃꯌꯨꯝꯗ ꯍꯟꯗꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯂꯦ꯫ ꯃꯆꯥꯕꯨ ꯎꯔꯛꯇꯕ ꯀꯨꯏꯔꯛꯂꯦ꯫ ꯍꯌꯦꯡꯗꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯆꯥꯕꯨ ꯎꯕ ꯐꯪꯖꯔꯅꯤ ꯈꯟꯕꯗ ꯔꯘꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜ ꯃꯆꯤꯁꯤꯗ ꯉꯥꯗꯨꯅ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤꯅꯦ꯫ ꯃꯁꯤꯒꯤ ꯁꯤꯌꯨ ꯌꯥꯗꯕꯤ ꯃꯤꯅꯨꯡꯈꯥꯡꯁꯦ"꯫ ꯃꯃꯥꯇꯣꯟꯅ ꯁꯨꯝꯖꯤꯠ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯀꯨꯁꯨꯝꯗ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯜꯂꯝꯃꯤ꯫ "ꯏꯃꯥꯇꯣꯟ, ꯅꯆꯥ ꯂꯥꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ"꯫ "ꯀꯔꯤꯒꯤ ꯏꯃꯥꯇꯣꯟ? ꯀꯧꯔꯛꯀꯅꯨ! ꯅꯆꯤꯟꯗꯨꯅꯅꯦ ꯏꯃꯥꯇꯣꯟ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ꯫ ꯅꯃꯥ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣꯅꯦ ꯅꯪꯕꯣ, ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ ꯅꯪꯕꯣ"꯫ ꯃꯃꯥꯇꯣꯟꯅ ꯀꯨꯁꯨꯝꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯃꯃꯥꯇꯣꯟꯗ ꯌꯦꯡꯂꯗꯨꯅ ꯃꯄꯨꯛꯅꯤꯡꯗ, "ꯏꯃꯥꯇꯣꯟ, ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯒꯨꯟ ꯑꯁꯨꯛ ꯌꯥꯝꯅ ꯎꯠꯄꯤꯔꯤꯕ"꯫ ꯃꯃꯥꯇꯣꯟꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯏꯟꯊꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯔꯘꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯃꯥꯇꯣꯟꯅ ꯎꯔꯝꯃꯤ꯫ ꯔꯘꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯔꯗꯨꯅ ꯃꯃꯥꯇꯣꯟꯗ ꯌꯦꯡꯂꯗꯨꯅ, "ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯎꯕ ꯐꯪꯂꯦ꯫ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨ ꯑꯁꯨꯛ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯕ"꯫ ꯔꯘꯨ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯔꯛꯏ꯫ ꯀꯨꯁꯨꯝꯁꯨ ꯃꯄꯥꯕꯨꯡꯒꯤ ꯃꯈꯣꯡꯗꯨ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯇꯣꯟ ꯑꯗꯨ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯕ ꯉꯝꯗ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯑꯣꯠꯄꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯄꯦꯟꯗꯕ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯍꯥꯛ ꯂꯥꯜꯂꯦ, ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯗ
Imagi bema, ima lale. Nangna imabu amuktadi ngakpiyu. Amuk hanna ichabu otlaroye. Ima, nachada adum naibiganu. Nangdi aigi hek pukjaba imani. Ima, nachabu kaidawnungda thadokduna chatkinuko. Mama macha konaduna kapminai. Ragusu mama machagi matau adu ubada hena mathamoy themba ngamjaramde magi nupida asumna hairai. Mama, aina pokjaba icha adu khakta icha nate. Taibung panbasida mama amana pokjaba macha adu nungsiba ngamgadabane. Minungsi haibasina miyoiba akhoi athoibane. Icha micha naidana nungsiba haigadabane. Ragugi waduda mama toladu kapladuna mapuroibada langjakhiba iransing adu ngakpiyu haina hairaklami. Makhoi ahum punna kapminarami. Numit adudagi kusumbu hek pokjaba machamangni khalduna yokjarami. Makhoi ahum nungsi sanana nungaina laiminakhirami.